ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯈꯤꯇꯪꯗꯤ ꯊꯦꯡꯈ꯭ꯔꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯦꯅ ꯂꯥꯏꯐ ꯉꯥꯛ ꯊꯥꯖꯔꯛꯄꯅꯦ ꯑꯗꯣ ꯄꯨꯡꯁꯤꯗꯤ ꯈꯤꯇꯪ ꯊꯦꯡꯉꯦ ꯃꯌꯥꯝꯅ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯇꯥꯏꯃꯤꯡ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯆꯪꯕꯤꯔꯛꯑꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯁꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯜꯂꯛꯑꯣ ꯑꯩ ꯑꯗꯨꯝ ꯀꯃꯦꯟ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯃꯌꯥꯝꯒꯤ ꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯝꯇ ꯆꯪꯉ ꯌꯦꯡꯉꯨꯅꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯅꯣꯏ ꯂꯥꯛꯄ꯭ꯔꯥꯅ ꯑꯩꯉꯣꯟꯗꯗꯤ ꯂꯥꯛꯇꯦ ꯑꯣꯀꯦ ꯂꯥꯛꯑꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯣ ꯈꯤꯇꯪ ꯃꯝꯕ ꯃꯥꯜꯂꯦ ꯖꯒꯥꯁꯦ ꯍꯥꯏꯐꯦꯠ ꯁꯦꯝꯃꯛꯀꯦꯀꯣ ꯖꯌꯄ꯭ꯔꯀꯥꯁ ꯂꯧꯔꯦꯝꯕꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯉꯥꯏ ꯅꯥꯏꯇꯣꯟ ꯏꯗꯤꯠ ꯁꯥꯏ ꯃꯥꯂꯦꯀꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯗ ꯆꯪꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯁꯣꯅꯝ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯎ ꯁꯤ ꯁꯣꯅꯝ ꯀꯧꯕꯤꯔꯛꯑꯦ ꯑꯩꯒꯤ ꯁꯤ ꯐꯣꯟꯁꯤꯗꯤ ꯀꯃꯦꯟꯁꯦ ꯌꯥꯝ ꯏꯁꯂꯣꯗꯅꯤ ꯂꯥꯛꯏꯁꯦ ꯍꯥꯏ ꯆꯦ ꯍꯜꯂꯣ ꯍꯥꯏ ꯍꯜꯂꯣ ꯇꯦꯒꯔꯥꯁꯦ ꯎꯗꯕ ꯀꯨꯏꯔꯦꯀꯣ ꯑꯩ ꯈꯪꯉꯤꯕ꯭ꯔꯣ ꯈꯪꯉꯦ ꯑꯩꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯗ ꯑꯗꯨꯝ ꯇꯣꯏꯅ ꯆꯪꯕꯤꯔꯛꯄꯅꯦ ꯑꯗꯨꯅ ꯀꯥꯎꯕ ꯂꯩꯖꯗꯦ ꯑꯗꯨꯝ ꯈꯪꯉꯦ ꯃꯌꯥꯝ ꯍꯥꯏꯐꯦꯠꯇꯪ ꯁꯦꯠꯑꯞ ꯇꯧꯔꯛꯀꯦꯀꯣ ꯈꯨꯗꯛ ꯍꯣꯕꯦ ꯍꯣꯕꯦ ꯅꯪꯉꯔꯣꯏꯗ꯭ꯔꯥꯅ ꯇꯧꯕꯒꯤ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯈꯤꯗ꯭ꯔꯦ ꯑꯩꯁꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯪꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯌꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯆꯟ ꯁꯣꯅꯝ ꯄ꯭ꯔꯀꯥꯁ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯒꯨꯗ ꯏꯚꯤꯅꯤꯡ ꯗꯗꯥ ꯃꯦꯗꯥꯆꯤꯠ ꯋꯥꯔ ꯍꯥꯏ ꯑꯩ ꯈꯪꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯑꯗꯨꯝ ꯇꯣꯏꯅ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯤ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ ꯃꯦꯗꯥꯖꯤꯠꯁꯤꯁꯨ ꯑꯗꯨꯝ ꯈꯪꯉꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯇꯥꯏꯒꯔꯥꯁꯅ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯪꯕꯤꯔꯛꯑꯦ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯤꯌꯦ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯊꯥꯒꯠꯄꯤꯔꯛꯑꯣ ꯆꯦ ꯍꯥꯏꯅ ꯁꯋꯥꯁ ꯀ꯭ꯔꯤꯌꯦꯁꯟ ꯍꯥꯏꯔꯛꯑꯦ ꯍꯣꯏ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯗꯣ ꯑꯗꯨꯝ ꯍꯥꯄꯛꯀꯦ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯅꯤ ꯑꯩꯈꯣꯏ ꯍꯥꯞꯀꯦ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛ ꯄ꯭ꯂꯥꯟ ꯑꯗꯨꯝ ꯂꯩꯖꯔꯤ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯁꯤ ꯀꯩꯗꯧꯔꯤꯅꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯂꯩꯌꯦ ꯈꯝꯕ ꯈꯝꯂꯨ ꯁꯦꯝꯃꯝꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝꯒ ꯉꯥꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯒꯦꯗ ꯂꯥꯏꯚꯁꯦ ꯊꯥꯔꯛꯏꯅꯦ ꯃꯌꯥꯝ ꯆꯦ ꯁꯣꯅꯝ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤꯗꯣ ꯃꯔꯥꯝꯆꯤꯡꯕꯧ ꯑꯃꯗꯤ ꯀꯩ ꯅꯤꯡꯊꯧꯗꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯁꯪꯕ ꯃꯇꯝꯗ ꯁꯉꯥꯏ ꯅꯦꯁꯟ ꯏꯗꯤꯠꯁ ꯑꯅ ꯌꯨꯖꯔ ꯅꯦꯝ ꯂꯩꯕꯁꯤꯅ ꯐꯣꯡꯕꯤꯔꯛꯑꯦ ꯊꯝꯕꯤꯔꯛꯄ ꯋꯥꯐꯝꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯍꯥꯟꯒꯤ ꯀꯃꯦꯟꯗꯁꯨ ꯊꯦꯡꯅꯖꯩ ꯀꯃꯦꯟꯗꯣ ꯑꯩꯈꯣই ꯅꯣꯠ ꯇꯧꯁꯜꯂꯒ ꯊꯝꯃꯦ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯩꯈꯣꯏ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯁꯦꯂꯦꯕꯁꯁꯨ ꯑꯣꯏꯕꯅꯤ나 ꯑꯗꯨꯒ ꯐꯨꯡꯒꯥ ꯋꯥꯔꯤꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯉꯁꯤꯗꯤ ꯊꯦꯡꯉꯦ ꯍꯣꯏ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯄꯨꯡ 5:30 ꯇꯥꯈ꯭ꯔꯦ ꯊꯕꯛꯇꯣ ꯑꯩꯈꯣꯏꯁꯦ ꯍꯌꯦꯡꯁꯦ ꯈꯝꯕ ꯈꯝꯂꯨ ꯍꯥꯞꯀꯗꯕ ꯑꯣꯏꯕꯀꯣ ꯑꯗꯨꯗꯨꯒꯤ ꯐꯔꯛ ꯈꯤꯇꯪ ꯇꯥꯈ꯭ꯔꯦ ꯑꯗꯨꯗꯨꯒꯤꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯩꯃꯤ ꯀꯩꯒꯤ ꯂꯦꯞꯈ꯭ꯔꯤꯅꯣꯅ ꯑꯗꯨꯃꯥꯏꯅ ꯍꯪꯕꯤꯔꯛꯑꯦ ꯀꯩꯃꯤ ꯂꯦꯞꯈ꯭ꯔꯤꯁꯤꯒꯤ ꯃꯔꯝꯁꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯤꯗ ꯀꯩꯃꯤꯅꯦ ꯈꯝꯕ ꯈꯝꯂꯨꯅꯦ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯅꯔꯒ ꯆꯠꯂꯤꯗꯅꯀꯣ ꯈꯝꯕ ꯈꯝꯂꯨ ꯑꯃꯨꯛ ꯍꯥꯞꯄ ꯑꯗꯨꯒ ꯀꯩꯃꯤ ꯑꯃꯨꯛ ꯍꯥꯞꯄ ꯁꯨꯃꯥꯏꯅ ꯍꯥꯞꯄꯝꯕꯅꯦ ꯑꯗꯨ ꯍꯥꯞꯄꯁꯤꯅ ꯃꯌꯥꯝꯅ ꯌꯦꯠꯁꯟꯅꯩꯌꯦ ꯋꯥꯔꯤ ꯀꯣꯛ ꯉꯥꯎꯕ ꯌꯥꯎꯋꯦ ꯑꯗꯨꯅ ꯍꯥꯞꯀꯗꯕ ꯑꯝꯇꯪ ꯍꯥꯞꯄꯤꯔꯛꯑꯣ ꯈꯣꯠꯂꯣꯅ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯈꯔ ꯑꯗꯨꯝ ꯎꯖꯩ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨم ꯈꯜꯂꯦ ꯃꯁꯤ ꯁꯣꯏꯗꯅ ꯌꯦꯠꯁꯟꯅꯕ ꯊꯣꯛꯑꯝꯕꯁꯨ ꯌꯥꯏꯌꯦꯅ ꯈꯜꯂꯀꯥꯟꯗ ꯈꯝꯕ ꯈꯝꯂꯨꯒꯤ ꯇꯥꯡꯀꯛ ꯑꯃ ꯐꯨꯜꯗꯤ ꯅꯠꯇꯕ ꯇꯥꯡꯀꯛ ꯑꯃ ꯂꯣꯏꯁꯟꯐꯝ ꯆꯥꯅ ꯃꯥꯒꯤ ꯂꯣꯏꯁꯟꯐꯝꯁꯤꯗ ꯂꯣꯏꯁꯟꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯁꯤꯁꯨ ꯑꯃꯨꯛ ꯀꯩꯃꯤ ꯍꯟꯗꯛꯀꯤ ꯁꯤꯖꯟ 6ꯁꯦ ꯁꯤꯁꯦ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯕ ꯁꯤꯖꯟ 6ꯁꯤꯗ ꯀꯩꯁꯨ ꯏꯄꯤꯁꯣꯠ ꯌꯥꯝꯃꯣꯏꯕ ꯃꯥꯒꯤ ꯀꯩꯁꯨ ꯏꯄꯤꯁꯣꯠ ꯌꯥꯝꯗꯦ ꯏꯄꯤꯁꯣꯠ ꯑꯃꯗ ꯂꯦꯡ ꯈꯔ ꯁꯥꯡꯍꯜꯂꯛꯑꯀꯥꯟꯗ ꯏꯄꯤꯁꯣꯠ ꯈꯔꯗꯤ ꯂꯩꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯀꯩꯃꯤꯁꯦ ꯑꯗꯨꯝ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯇꯔꯗꯦꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯂꯦꯞꯇꯕꯤꯗ ꯀꯩꯃꯤꯗ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯔꯒ ꯈꯝꯕ ꯈꯝꯂꯨꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯄꯣꯊꯥꯔꯒ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯩꯃꯤꯗ ꯑꯃꯨꯛ ꯆꯠꯊꯖꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯥꯟ ꯂꯩꯖꯩ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯣꯏꯅ ꯍꯪꯕꯤꯔꯛꯄ ꯀꯩꯒꯤꯅꯣ ꯀꯩꯃꯤ ꯂꯦꯞꯈ꯭ꯔꯤꯁꯦ ꯍꯥꯏꯕꯗꯨꯒꯤ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯂꯥꯏꯚꯁꯤꯗ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯖꯕꯅꯤ ꯍꯦꯔꯣꯖꯤꯠ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯈꯤꯇꯪ ꯁꯥꯡꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯥꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ
ꯑꯩꯈꯣꯏꯁꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯁꯥꯡꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯉꯝꯗꯕ ꯊꯣꯛꯑꯒꯁꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄꯤꯔꯤꯕ ꯇꯥꯡꯀꯛꯇꯨꯅ ꯑꯗꯨꯃꯛ ꯄꯦꯟꯊꯣꯛꯄꯤꯌꯨ ꯑꯣꯄꯦꯟꯗ꯭ꯔꯣ ꯃꯣꯡꯖꯝ ꯍꯥꯏ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏ ꯁꯤꯁꯇꯔ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯈꯔ ꯑꯞꯂꯣꯗ ꯇꯧꯕꯤꯔꯛꯑꯣꯅ ꯕꯤꯅꯣꯏ ꯅꯤꯡꯊꯧꯖꯝꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯅꯨꯡꯉꯥꯏꯕ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯑꯗꯨꯃꯛ ꯊꯥꯒꯠꯆꯔꯛꯀꯦ ꯅꯨꯡꯉꯥꯏꯔꯤꯕ ꯄꯨꯄꯨ ꯐꯦꯃꯤꯂꯤ ꯁꯅꯥꯄꯨꯡ ꯒꯦꯃꯤꯡꯅ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯃꯤꯅ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯪꯉꯛꯄꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯈꯨꯝꯕꯁꯦ ꯐꯠꯇꯦ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯖꯔꯤ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯌꯥꯝꯃꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯆꯤꯊꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯀꯩꯃꯤ ꯊꯥꯒꯠꯂꯛꯑꯣ ꯆꯦ ꯍꯣꯏ ꯀꯩꯃꯤ ꯊꯥꯒꯠꯂꯛꯑꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯤꯕꯗꯨꯅꯤ ꯈꯝꯕ ꯈꯝꯅꯨꯒꯤ ꯍꯥꯟꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯣꯏꯗꯕꯤ ꯊꯥꯒꯠꯂꯛꯑꯅꯤ ꯍꯧꯕꯝ ꯂꯥꯡꯂꯦꯟ ꯗꯦꯕꯤ ꯍꯥꯎ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯒ꯭ꯔꯨꯞ ꯃꯦꯝꯕꯔ ꯀꯌꯥ ꯁꯨꯒꯦ ꯈꯪꯖꯕ ꯍꯥꯏꯗꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯦꯅꯤꯌꯦꯜ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯣꯐꯤꯁꯁꯤꯗ ꯍꯧꯖꯤꯛ ꯂꯦꯡꯗꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ 5 ꯂꯩ ꯑꯗꯨꯒ ꯗꯕꯤꯡ ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯗꯕꯤꯡ ꯑꯥꯔꯇꯤꯁꯀ ꯄꯥꯔꯨꯔꯒꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯗꯕꯤꯡ ꯑꯥꯔꯇꯤꯁ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯑꯗꯨം ꯂꯦꯡꯗꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯥꯛꯏꯕ ꯁ꯭ꯇꯥꯐꯁꯦ ꯑꯩꯈꯣꯏ 5 ꯈꯛꯇꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯗꯕꯤꯡ ꯑꯥꯔꯇꯤꯁꯀ ꯄꯨꯟꯖꯜꯂꯒꯗꯤ ꯌꯥꯝꯅ ꯌꯥꯝꯃꯦ ꯗꯕꯤꯡ ꯑꯥꯔꯇꯤꯁꯇꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ Thank you, Boboy. Lauren James, thank you. Susil Rajkumar, kaino ngasidi nathanda ngairabo tay kai chakhrage. Ataisu laiye hoi thengbasida ai adum tharae. Hi chiche khamba khamnugi wari se yam nungaye na Unique Brother Gaming na username laiba amana thambirae. Hoi asengba thokiba koigi maitegi Moirang Kanglairol wari su oiba aduduna adum tharoyan mayamnasu akoina hena mayamda khanganingmadagi semjabane mayamna nungayena mayamna support tawbirakpase koigi maikaidagi su yamna nungaijari Kaimi tharak piro sister Lakshmi Khetrimayum ai hoji mamangdadi haigamne amuka naijage akoi hayeng hapkadoriba khamba khamnugi tangkak se sije hapkhrama matungdadi koina tangkak ama loisandragadi yadabagi nungaitabadagi tangkak ama hana loisalase na wari ani se sum yesanaraga laidoreba khamba khamnuga kaimiga se duna yanaraga sum chatpase mayamna nungaigadaba mandabadagi hayengi tangkak sima khamba khamnugi tangkak hayeng thagat kaduise sidada tangkak ama loisilage aduga kaimi season 6 se loi babokta tharaga khar laira kanda amu khamba khamnu se makha dumaina chatharake soidabida hayengi matungdagidi khoi adum kaimi adum hapa haurani Habum Langlen Devi Sogri Thongbachari Daniel Ahmad welcome Suniti Angom Taram Nokchari Chichi se kai lam dagino chai di new oina changlakpane ai se kainau dagine aduga khoi office na bu fok chibi office na Nambol da leijai Sangai Nation Edits Pupu TVs gi se atai language ta su translate tawradi fagani state ki mi yengba yam nungai atope state ki mi yengba nungai da ba ko Pupu TV gi channel se worldwide yeng na ba na haibirai hoi akhoi mamangda akhoi gi video khudimakta adum subtitle hapambane translate tawraga adum hapamme adubu handak se mayam gi demand injilakpane aduga TV onjalakpaga khoida thabak se pressure laiba staff yamdabaga aduduna mayam gi hapna bhotnabada video semna bhotnabada subtitle gi matam se khitang khuyonabagi mamaina koina haptabane aduga atopa adum language ta outside ki mina aduga natraga subtitle hapaga aikoi semna ba adum honajarake hana su adum semai handak se khitang TV channel anobu on bagi khoida khitang khudong chada balai adugi damakta su adum ngangpiyo
ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯌꯥꯝ ꯑꯣꯏꯅ ꯋꯥꯔꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯅꯤ. ꯑꯣ ꯆꯦ ꯁꯣꯅꯝ ꯍꯥꯎ ꯂꯥꯡꯂꯦꯟ ꯇꯥꯏꯌꯦ. ꯑꯩꯗꯤ ꯀꯩꯃꯤ ꯌꯥꯝꯅ ꯉꯥꯎꯖꯩꯌꯦꯅ ꯂꯛꯁꯃꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯊꯝꯕꯤꯔꯛꯏ. ꯍꯣꯏ, ꯀꯩꯃꯤꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤ, ꯌꯥꯝꯅ ꯉꯥꯎꯅꯩ. ꯍꯣꯏ, ꯀꯩꯃꯤ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ, ꯍꯟꯗꯛꯁꯨ ꯌꯥꯝ ꯀꯨꯏꯗꯕꯤꯗ ꯊꯥꯔꯛꯑꯅꯤ. ꯁꯨꯃꯤꯂꯥꯂꯩ ꯃꯀꯨꯟꯌꯦꯡꯕꯝ ꯈꯝꯕ ꯈꯝꯅꯨ ꯈꯔ ꯁꯥꯡꯅ ꯊꯥꯒꯠꯄꯤꯔꯛꯈꯣ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯏꯆꯥ ꯁꯣꯅꯝꯅ ꯍꯪꯕꯤꯔꯛꯑꯦ. ꯍꯣꯏ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤ. ꯑꯗꯨꯒ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯈꯔ ꯑꯗꯨꯝ ꯁꯥꯡꯅ ꯍꯥꯞꯅꯕ ꯍꯣꯠꯅꯖꯔꯛꯀꯦ. ꯁꯨꯃꯥꯏꯅ ꯃꯃꯥ ꯍꯣꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯩꯕ ꯉꯝꯖꯔꯤꯕꯅꯦ. ꯑꯗꯨꯝ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯕꯗꯁꯨ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩ ꯍꯥꯏꯕꯗꯣ ꯑꯩ ꯃꯃꯥꯡꯒꯤ ꯀꯃꯦꯟꯗ ꯊꯦꯡꯅꯖꯈ꯭रे. ꯄꯨꯝꯅꯃꯛꯇꯨꯁꯨ ꯐꯔꯒ ꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯍꯥꯟꯅꯒꯨꯝꯅ ꯍꯦꯟꯅ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯑꯣꯏꯕꯤꯌꯨ ꯃꯃꯥ. ꯑꯗꯨꯒ ꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯤ. ꯂꯦꯞꯇꯅ ꯑꯗꯨꯝ ꯈꯝꯕ ꯈꯝꯅꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ. ꯕꯣꯜ ꯁꯥꯟꯅꯔꯒ ꯋꯥꯔꯒ ꯍꯜꯂꯛꯄꯗ ꯀꯩꯃꯤ ꯊꯥꯒꯠꯂꯝꯃꯗꯤ ꯅꯨꯡꯉꯥꯏꯅꯤꯗ. ꯍꯣꯏ, ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯞꯄꯛꯀꯅꯤ. ꯈꯝꯕ ꯈꯝꯅꯨ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯅꯤ. ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯈꯝꯕ ꯈꯝꯅꯨꯒꯤ ꯇꯥꯡꯀꯛꯁꯦ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯃꯈꯥ ꯆꯠꯊꯔꯒ ꯀꯩꯃꯤ ꯁꯤꯖꯟ 6ꯁꯦ ꯑꯗꯨꯝ ꯂꯦꯞꯇꯕꯤꯗ ꯍꯥꯞꯆꯔꯛꯑꯅꯤ ꯃꯌꯥꯝ. ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯤꯡ ꯆꯥꯎꯗꯤꯌꯦ. ꯂꯧꯗ꯭ꯔꯥꯎꯕꯤꯁꯨ ꯃꯈꯥ ꯊꯥꯒꯠꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥꯅ ꯍꯪꯉꯛꯑꯦ. ꯍꯣꯏ, ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯍꯥꯞꯈꯤꯕ ꯂꯣꯏꯁꯟꯗꯕ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯂꯣꯏꯁꯜꯂꯛꯈꯤꯅꯤ. ꯂꯣꯏꯁꯟꯅꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯄ꯭ꯂꯥꯟ ꯂꯩꯖꯩ. ꯃꯇꯝꯗꯤ ꯈꯤꯇꯪ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯃꯇꯝꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯏꯕꯤꯌꯨ. ꯑꯗꯨꯒ ꯂꯣꯏꯗꯕ ꯋꯥꯔꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯣꯏꯅꯕ ꯍꯥꯞꯆꯔꯛꯀꯅꯤ. ꯀꯩꯁꯥꯝ ꯅꯔꯦꯁ ꯀꯩꯃꯤ ꯊꯥꯒꯠꯂꯛꯄ ꯉꯥꯏꯔꯤꯀꯣ ꯁꯣꯅꯝ. ꯗꯥ ꯅꯔꯦꯁ ꯍꯣꯏ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ. ꯑꯩꯈꯣꯏ ꯍꯟꯗꯛ ꯂꯥꯛꯏꯕ ꯁꯦꯇꯔꯗꯦꯁꯤꯗ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ. ꯍꯌꯦꯡꯗꯤ ꯈꯝꯕ ꯈꯝꯅꯨꯒꯤ ꯇꯥꯡꯀꯛ ꯑꯃ ꯍꯌꯦꯡ ꯍꯥꯞꯄꯅꯤ. ꯑꯗꯨꯒ ꯃꯇꯝ ꯈꯔꯃꯨꯛ ꯂꯦꯞꯆꯔꯒꯦ. ꯑꯗꯨꯒ ꯑꯃꯨꯛ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯀꯩꯃꯤ ꯃꯈꯥ ꯁꯣꯏꯗꯅ ꯆꯠꯊꯖꯔꯛꯑꯅꯤ. ꯍꯣꯏ ꯂꯥꯡꯂꯦꯟ, ꯍꯧꯖꯤꯛꯁꯦ ꯅꯣꯡ ꯑꯃꯨꯛ ꯇꯥꯁꯜꯂꯦ. ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯆꯥꯎꯕꯒꯤ ꯍꯟꯊꯈꯤꯕ ꯀꯨꯏꯗ꯭ꯔꯤꯉꯥꯏꯁꯤꯗ ꯅꯧꯅ ꯑꯃꯨꯛ ꯆꯥꯎꯔꯅꯤ. ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯅꯣꯡꯁꯦ ꯍꯥꯡꯉꯒ ꯏꯁꯤꯡ ꯏꯆꯥꯎ ꯀꯩꯀꯥꯁꯤꯁꯨ ꯈꯔ ꯐꯔꯛꯑꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯤꯡꯉꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯍꯟꯗꯛꯁꯦ ꯌꯥꯝ ꯈꯦꯠꯅꯔꯦ. ꯑꯗꯨꯝ ꯃꯈꯜ ꯃꯈꯜꯒꯤ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ. ꯁꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯨꯛ ꯅꯪꯍꯜꯂꯦ. ꯁꯤꯁꯨ ꯐꯔꯒ ꯅꯣꯡꯁꯦ ꯂꯦꯞꯄꯒ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕ ꯑꯣꯏꯔꯁꯤ ꯂꯥꯡꯂꯦꯟ. ꯑꯕꯤꯅꯥꯁ, ꯑꯩꯁꯦ ꯉꯁꯥꯏ ꯑꯌꯨꯛ ꯂꯥꯛꯄꯗ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯔꯛꯑꯦ. ꯑꯗꯨꯕꯨ ꯌꯥꯝ ꯉꯟꯇꯥꯅ ꯂꯥꯛꯄꯒꯤ ꯀꯥꯎꯒꯦ ꯇꯧꯋꯦ. ꯁꯤꯗ ꯑꯗꯨꯝ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯛꯄꯅꯤꯅ ꯏꯟꯖꯥꯡꯗꯣ ꯀꯥꯎꯊꯣꯔꯛꯑꯦ. ꯀꯩꯃꯤꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯊꯥꯒꯠꯂꯛꯑꯣ. ꯍꯣꯏ, ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯐꯨꯜ ꯏꯄꯤꯁꯣꯠ ꯑꯣꯏꯅ ꯍꯥꯞꯄꯗꯤ ꯑꯩꯈꯣই ꯉꯝꯖꯔꯣꯏ. ꯑꯦꯅꯤꯃꯦꯁꯟꯅꯤꯅ ꯈꯨꯠ ꯆꯪꯉꯦ. ꯁꯤꯖꯟ 6ꯁꯤꯒꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯏꯄꯤꯁꯣꯠ ꯅꯥꯏꯅ ꯁꯦꯝꯃꯀꯥꯟꯗ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯌꯦꯡꯁꯤꯒꯤ ꯈꯝꯕ ꯈꯝꯅꯨꯁꯦ ꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯂꯥꯛꯑꯅꯤ. ꯀꯩꯃꯤ ꯃꯈꯥ ꯑꯗꯨꯝ ꯂꯥꯛꯑꯅꯤ. ꯈꯣꯟꯖꯦꯜꯁꯦ ꯈꯤꯇꯪ ꯂꯣꯛ ꯊꯨꯡꯕꯒꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯀꯩꯃꯤ ꯊꯥꯔꯛꯑꯣꯅ ꯍꯥꯏꯕꯤꯔꯛꯏ ꯋꯥꯍꯦꯡꯕꯝ ꯄ꯭ꯔꯤꯌꯥ. ꯍꯣꯏ, ꯊꯥꯖꯔꯛꯑꯒꯦ. ꯂꯥꯛꯂꯤꯕ ꯁꯦꯇꯔꯗꯦꯁꯤꯗ ꯑꯩꯈꯣꯏ ꯀꯩꯃꯤ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ.
Kanglaipak online how kay haige Sonam ngai potha boina kai mi ke thalong mati em ta tor utasi Tanares aido lo khra khra thunga le bokil se ya je duna dialogue to boda fasaga da manje matung khudong chabada tawjaraki Talaichilana username leiba thank you aina mamang da su dum haijagre aina sida uri sidi tasingna username je khakta urakanda aina pathok sarakpani aduna aingondagi senior oiramdoira ai junior oiramdoira adumadi ekta singna khangjade aina sakhangba aduga khogi live sida toina changbirakpa khangba yawba singidi aingondagi senior ni junior ni khangba khara sudum yawi khangdaba mayam amasu yawi aingondagi senior oiramaga aina ming sidam username si uraga ming khatang pathoraga su warau bigano saubigano tasingna ai khangjadabagini lab se kitang na tawrake tawbani ado ngasi se kitang harak tagre khoi matung nangalake aduga Friday khuding isu adum Tuesday ga Friday ga adum week sida sigi ani se 2 days sima de khoi adum 1 week sida ko omani Friday ga Tuesday ga ani sima de khoi soi da bida live adum tharake na adum khanjari soi da adum thaba ngamna bo na jage me am adum changbiro pung se ngasi budi thenge matung dadi pung ahum ani ahum sai sida ahum ani ahum mari thengabada mari bauke manung se sidaida khoi adum Tuesday ga Friday ga soidana live adum thajarakani mayam adum ngai biramo jeso number amarakta su picture story thagat piro taba yamna nungai na thanbirai hoi aikhoi soidana picture story su adum hapjarake mayam adum ngai biramo khoi mayamna kaimi khaktamak adum hairaga legibasida picture story se tanindrabra support tawirabra na akoi hawki khalang babokta sum tandaba phawre sada sumaina comment da amuk hapiru ona thambiram pasyam nungai jai soidana makhata na hapjarake मैम की कमेंट से पाब नंगना अदुम चटखिबसु यावे दो साउनगम से मैम थारानी सेलेनी वाइकम चेयम नुसिए होय सेलेनी उदब कुइरे नुंगाइब्रा Hobam Langlen Devi nang thoge hairo ngangtang ngai godana Dennis Ahmad thank you Saurida Cheshanam kadawis aduna Langlen ngahak layo aduga wari watai tawase Hi Che Omibla Sanasham hello Angom Jojo hi hello Nungairi Chedi Nungairibra Selene Aishu Nungairiye Nayakati Yawdabra Naige Cheshunam Adune no myam leyaga sumaina comment tawraga wari watai sumaina sanabase sisina live se mapung phandoine adu noi leitradi nungairudine daroses kawbiro ona haire e daroses yagadra ngaktan chambirakadra ngasi gidi kitangdi farak tagadaba male maisu akoi jengasi thabak yambagi lab so ai thengna dum thajarai sini matungda aikoi punna lab thamine bagi tanja ama mayam da pirake aduga akoi gi se ISTB channel da sudum tharabani ISTB channel number 113 amadi 128 sidaida dum tharibani hanagi 127 amadi 128 oirambani ba hojiki 113 da mo onthokre aduna mayamna aina haijaningi se akoigi ICB lotion meching lang sing lairagadi subscribe to sanbiyo channel do duga
ꯃꯇꯨꯡꯗꯗꯤ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯦ ꯀꯃꯦꯟ ꯔꯤꯗꯤꯡꯒꯤ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯀꯟꯇꯦꯟ ꯑꯃꯈꯛ ꯁꯦꯝꯒꯦꯅ ꯈꯟꯖꯔꯤ ꯑꯗꯨꯅ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯔꯛꯑꯣ ꯂꯥꯏꯚꯇ ꯇꯧꯔꯛꯏꯕ ꯀꯃꯦꯟꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯐꯖꯕ ꯌꯥꯎꯔꯒꯗꯤ ꯐꯖꯕ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯃꯦꯁꯦꯖ ꯄꯤꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯂꯧꯁꯤꯟꯕ ꯌꯥꯕ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯌꯥꯎꯔꯛꯄꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯂꯧꯈꯠꯆꯔꯀꯥꯟꯗ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯁꯤꯟꯖꯔꯛꯈꯤꯅꯤꯕꯀꯣ ꯁꯤꯗꯩꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯥꯊꯣꯛꯆꯔꯛꯀꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯍꯥꯏꯅꯤꯡꯕ Q&A ꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯝ ꯐꯤꯗꯕꯦꯛ ꯑꯣꯏꯅ ꯐꯤꯗꯕꯦꯛ ꯂꯧꯕ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯃ ꯁꯦꯝꯖꯔꯒ ISTVꯒꯤ ꯀꯟꯇꯦꯟ ꯑꯣꯏꯅ ꯑꯗꯨꯒ YouTubeꯀꯤꯁꯨ ꯃꯥꯏ ꯀꯟꯇꯦꯟ ꯑꯃ ꯁꯦꯝꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯨꯐꯣꯛ TVꯗ ꯄꯤꯅꯤꯡꯕ ꯐꯤꯗꯕꯦꯛꯁꯤꯡ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕꯤꯔꯣ ꯀꯟꯇꯦꯟ ꯑꯃ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯈꯤꯅꯤ ꯏꯁꯤꯡ ꯆꯥꯎꯕꯒ ꯊꯦꯡꯅꯍꯜꯂꯛꯑꯣꯅ ꯍꯪꯕꯝ ꯄ꯭ꯔꯤꯌꯥꯅ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯑꯗꯨꯝ ꯋꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤ ꯉꯥꯏꯕꯤꯌꯨ ꯄ꯭ꯔꯤꯌꯥ ꯍꯟꯗꯛꯀꯤ ꯋꯥꯔꯤꯒꯤ ꯄ꯭ꯂꯣꯠꯁꯦ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯀ꯭ꯂꯥꯏꯃꯦꯛꯁ ꯂꯥꯛꯇ꯭ꯔꯤ ꯋꯥꯔꯤꯁꯤꯒꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯒꯤ ꯃꯒꯨꯟꯁꯦ ꯄꯥꯛꯅꯁꯨ ꯈꯪꯉꯝꯈꯤꯗꯕ ꯃꯥꯟꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯏꯁꯤꯡ ꯆꯥꯎꯕ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯛꯂꯛꯈꯤꯅꯤ ꯌꯥꯎꯈꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯃꯇꯥꯡ ꯆꯥꯅ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯃ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯖꯕꯗ ꯑꯩꯈꯣꯏꯅ ꯄ꯭ꯂꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯣꯏꯅ ꯁꯦꯝꯕꯗ ꯌꯥꯝꯅ ꯐꯖꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤꯅ ꯊꯥꯖꯕ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯁꯦꯝꯈꯤꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯤꯁꯨ ꯃꯥꯡꯍꯟꯕꯤꯒꯅꯨ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯦ ꯏꯁꯤꯡ ꯆꯥꯎꯕꯁꯨ ꯁꯣꯏꯗꯅ ꯊꯣꯛꯂꯛꯈꯤꯅꯤ ꯄ꯭ꯔꯤꯌꯥ ꯏꯆꯦ ꯁꯣꯅꯝ ꯍꯥꯏ ꯏꯆꯦ ꯁꯣꯅꯝ ꯑꯩꯗꯤ ISTVꯗ ꯑꯗꯨꯝ ꯌꯦꯡꯉꯦ ꯂꯥꯡꯂꯦꯟ ꯍꯣꯏ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ISTVꯗꯣ ꯑꯗꯨم ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ ISTVꯗꯅ ꯍꯦꯟꯅꯁꯨ ꯈꯔ ꯈꯤꯇꯪ ꯁꯥꯡꯅ ꯎꯕ ꯐꯪꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀꯩꯃꯤ ꯍꯥꯞꯄꯤꯕ ꯈꯝꯕ ꯈꯝꯅꯨ ꯍꯥꯞꯄꯤꯕꯁꯤꯡꯁꯦ ꯁꯤꯒꯤ ꯂꯦꯡꯁꯤꯗꯒꯤ TVꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯈꯤꯇꯪ ꯁꯥꯡꯅ ꯎꯕ ꯐꯪꯒꯅꯤ ꯃꯌꯥꯝꯅ ꯑꯩꯗꯤ ꯏꯁꯩ ꯁꯛꯄ ꯍꯩꯇꯦ इचल सोनम खम्बा थोइबीगी वीडियोदो खरा सांगना हापिरओ प्लीज इचल हाइना KH मंगलेम्बा ना थम्बिरए होय अखोय अदुम खितंग सांगना हापा ngamnabadi hotnajage एनिमेशन ओइबनिना खुसे खितंग चंगबना मरम ओइराकांदा अखोयना लेंगसे याम हेना सांगना खुशु हापनिंगे अदुबु फरक ताबा ngamdaba अदुम यावे अदुगिदमक्तसु ngapiyo यारिगैदि अखोय खितंग सांगना अदुम हापनबा होनरके Sisonam kaidorige I Pufok TV office ta hojik leiriye Sisonam full support from my side Hawam Langlen Devi thank you Jivan Singh thank you Khamba thoibise hayeng soidana hapakani khoi hojikana semjari aduga hayeng hapakadoriba tangkaksina matam khara mung lepkhige hayeng hapaba matungda adui matung tarakpadadi khamba khamnu natabida kaimi mayamna pamiba kaimi semu makha chatharakani aduna hayeng adum ngaibiramo khamba khamnu yengba phangani Chisona ISTV da su yaragadi picture story hapirao hapchabane aikoina ISTV da su dum hapani picture story do mayamna thengadabagi oirambashu yai ko adum tabiyo hapani dusu Langlen halong be yami kai bani chi sonam dikhi mayam aina mayam ga sumaina leng kanu
ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯇꯨꯡꯗꯗꯤ ꯂꯥꯏꯐꯁꯦ ꯊꯥꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯇꯝꯁꯦ ꯑꯗꯨꯝ ꯁꯣꯏꯔꯒ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯊꯕꯛꯁꯤꯅ ꯍꯦꯛꯇ ꯊꯥꯒꯦ ꯈꯜꯂꯝꯕꯁꯦ ꯍꯦꯛꯇ ꯊꯕꯛ ꯌꯥꯝꯁꯤꯜꯂꯛꯇꯅ ꯍꯦꯛꯇ ꯅꯪꯗꯕ ꯐꯔꯛ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯁꯣꯏꯗꯕꯤꯗ ꯑꯗꯨम ꯍꯥꯞꯆꯔꯛꯑꯒꯦ ꯍꯥꯏꯕꯗꯤ ꯉꯁꯤꯁꯦ ꯀꯩꯅꯣ ꯂꯩ ꯇ꯭ꯋꯤꯁꯗꯦꯗ ꯊꯥꯔꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯐ꯭ꯔꯥꯏꯗꯦꯁꯤꯗ ꯑꯃ ꯊꯥꯔꯛꯀꯅꯤ ꯑꯗꯨ ꯑꯗꯨꯝ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯇ꯭ꯋꯤꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒ ꯁꯨꯃꯥꯏꯅ ꯑꯅꯤꯁꯦ ꯑꯗꯨꯝ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯔꯛꯑꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯇꯧꯁꯤ ꯀꯩꯃꯤ ꯈꯔ ꯁꯥꯡꯅ ꯍꯥꯞꯄꯤꯔꯛꯑꯣ ꯈꯤꯇꯪ ꯊꯨꯅ ꯍꯥꯞꯄꯛꯑꯣꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯀꯩꯃꯤꯁꯦ ꯑꯩꯈꯣꯏ ꯍꯥꯞꯆꯔꯛꯑꯒꯦ ꯌꯥꯝ ꯊꯨꯅ ꯍꯥꯞꯄꯛꯑꯅꯤ ꯑꯗꯨꯒ ꯁꯥꯡꯕ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯂꯦꯡꯗꯒꯤꯗꯤ ꯈꯔ ꯑꯗꯨꯝ ꯁꯥꯡꯖꯔꯕꯅꯦ ꯑꯗꯨꯕꯨ ꯍꯣꯠꯅꯖꯒꯦ ꯈꯤꯇꯪ ꯌꯥꯝꯅ ꯍꯦꯟꯅ ꯁꯥꯡꯅ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯔꯛꯀꯦ ꯑꯗꯨꯝ ꯅꯣꯡ ꯆꯨꯏꯌꯦ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯔꯤ ꯍꯧꯖꯤꯛ ꯍꯟꯗꯛꯁꯤ ꯅꯣꯡꯁꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯗꯤ ꯄꯨꯡꯁꯨ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯅ ꯂꯥꯏꯚꯁꯦ ꯊꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯉꯥꯏꯍꯥꯛꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯦ ꯃꯌꯥꯝꯅ ꯑꯩ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯁꯤꯁꯇꯔ ꯂꯥꯏꯚꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝꯒ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯅꯣꯡꯃꯗ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯄꯨꯜꯂꯛꯑꯒ ꯃꯣꯏꯒꯤ ꯃꯌꯥꯝꯅ ꯃꯣꯏꯗ ꯍꯪꯅꯤꯡꯕ ꯋꯥꯍꯪꯁꯤꯡꯁꯨ ꯑꯗꯨꯝ ꯍꯪꯕꯤꯌꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯒꯤ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯨꯡ ꯐ꯭ꯔꯥꯏꯗꯦ ꯉꯥꯏꯕꯤꯔꯝꯃꯣ ꯐ꯭ꯔꯥꯏꯗꯦꯗ ꯁꯣꯏꯗꯅ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯃꯌꯥꯝ